CM ꯂꯩꯇ꯭ꯔꯦ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯆꯌꯦꯠꯅꯕ ꯂꯩꯇꯦ ꯈꯦꯝꯆꯥꯟ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇꯔ ꯂꯩꯇ꯭ꯔꯦ ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤꯗꯃꯛ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯆꯌꯦꯠꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯇꯦꯜꯁꯣ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁꯅ ꯄꯨꯊꯣꯛꯄ ꯋꯥꯏꯐꯝ ꯁꯥꯟꯐꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯃꯤꯅꯤꯁꯇꯔ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯂꯩꯉꯥꯛ ꯁꯦꯝꯗꯕꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯃꯛ ꯁꯦꯝꯖꯔꯤꯕꯅꯤ ꯑꯃꯗꯤ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯔꯥꯏꯁꯤꯁꯁꯨ ꯂꯩꯇꯦ ꯍꯥꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯅ ꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯤꯌꯥꯝꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯇꯦꯜꯁꯣ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯍꯥꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯅ ꯄꯣꯠ ꯋꯥꯏꯕ ꯑꯃꯗꯤ ꯁꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ ꯃꯤꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯇꯦꯡꯗ ꯋꯥꯏꯕ ꯑꯃꯗꯤ ꯁꯥꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯧꯔꯣꯛꯆꯝ ꯑꯅꯤꯜ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯃꯤꯁꯟꯒꯤ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯕꯒꯤ ꯃꯇꯝ ꯅꯕꯦꯝꯕꯔ ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯏꯪ 2023ꯒꯤ ꯖꯨꯟ 3ꯗ ꯁꯦꯝꯈꯤꯕ ꯃꯤ 3ꯅ ꯁꯥꯕ ꯑꯦꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟꯒꯤ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯕꯒꯤ ꯃꯇꯝ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 10 ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯊꯤꯖꯤꯟꯅꯕ ꯁꯦꯝꯈꯤꯕ ꯑꯦꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯉꯝꯂꯤꯕ ꯃꯈꯩ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯤꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯗꯕꯅꯤ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯖꯣꯏ ꯂꯝꯕꯥꯅ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯁꯦꯝꯈꯤꯕ ꯑꯦꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯝ ꯏꯔꯥꯡ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯑꯃꯁꯨꯡ ꯃꯥꯟꯅꯗꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯑꯁꯤ ꯀꯔꯝꯅꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯒꯗꯕꯅꯤ ꯄꯦꯅꯦꯜ ꯑꯁꯤꯗ IAS ꯑꯣꯐꯤꯁꯥꯔ ꯍꯤꯃꯥꯟꯁꯨ ꯁꯦꯈꯔ ꯗꯥꯁ ꯔꯤꯇꯤꯌꯔ IPS ꯑꯣꯐꯤꯁꯥꯔ ꯑꯂꯣꯀꯥ ꯄ꯭ꯔꯚꯥꯀꯔ ꯌꯥꯎꯔꯤ ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥ 6ꯇꯒꯤꯗꯤ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯟꯅꯗꯤ ꯑꯦꯟꯀ꯭ꯋꯥꯔꯤ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯕꯒꯤ ꯃꯇꯝ ꯑꯁꯤ ꯉꯁꯤ ꯃꯦ 10ꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯀꯃꯤꯁꯟꯒꯤ ꯏꯅꯧ ꯅꯧꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 10ꯗ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯗ ꯊꯦꯡꯅꯅꯕꯒꯤ ꯁꯦꯝ ꯁꯥꯅꯕ ꯚꯤꯌꯦꯠꯅꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯕꯗꯤ ꯄꯦꯁꯦꯟꯠꯁꯤꯡꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯦꯗꯤꯀꯦꯜ ꯁꯄ꯭ꯂꯥꯏ ꯇꯣꯈꯥꯏꯅ ꯂꯩꯍꯟꯅꯕ ꯃꯐꯝ ꯑꯃꯗꯤ ꯑꯇꯩ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯅꯕ ꯚꯤꯌꯦꯠꯅꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯛꯁꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯛꯁꯦꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡꯕ ꯃꯐꯝꯁꯤꯡꯗ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯃꯔꯨꯑꯣꯏꯅ ꯔꯦꯁꯄꯤꯔꯦꯇꯔꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯑꯦꯔꯤꯌꯥꯗ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯚꯤꯌꯦꯠꯅꯥꯝ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯤ ꯃꯤꯔꯣꯟꯕꯤ ꯑꯍꯜ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯔꯨꯕ ꯑꯅꯥꯕ ꯂꯩꯕ ꯃꯤꯁꯤꯡ ꯌꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯤꯡꯕꯨ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯅꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ ꯆꯍꯤ ꯑꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯚꯤꯌꯦꯠꯅꯥꯝꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯁꯨꯡ ꯁꯤꯇꯤ 18ꯇ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯀꯦꯁ 194 ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯦꯟꯒꯠꯂꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯆꯌꯣꯜ ꯑꯃꯗ ꯑꯅꯧꯕ ꯀꯦꯁ 10ꯒꯤ ꯆꯥꯡꯗ ꯂꯥꯛꯇꯨꯅ ꯍꯧꯈꯤꯕ ꯆꯌꯣꯜ 3ꯁꯤꯗ ꯀꯦꯁ ꯂꯥꯛꯄꯒꯤ ꯆꯥꯡ ꯈꯔ ꯍꯦꯟꯒꯠꯂꯛꯄꯗ ꯁꯔꯀꯥꯔꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯨꯇꯤꯒꯤ ꯃꯇꯝꯗ ꯃꯤꯁꯤꯡ ꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯍꯦꯟꯒꯠꯈꯤꯕ ꯃꯔꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯌꯣꯜ ꯈꯔꯁꯤꯗ ꯑꯅꯧꯕ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯈꯤ ꯁꯦꯡꯁꯟ ꯊꯝꯈ꯭ꯔꯦ ꯆꯩꯔꯛꯁꯤꯗ ꯂꯟꯗꯟꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅ ꯋꯦꯁꯠ ꯕꯦꯡꯛ ꯏꯖꯔꯦꯜꯒꯤ ꯊꯥꯏꯅꯒꯤ ꯖꯨꯗꯤꯌꯥ ꯑꯃꯁꯨꯡ ꯁꯥꯃꯥꯔꯤꯌꯥ ꯂꯝꯗꯝꯇ ꯂꯩꯔꯤꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯏꯖꯔꯦꯂꯤ ꯈꯨꯟꯖꯥꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯔꯗꯨꯅ ꯁꯦꯡꯁꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒ FTA ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯈꯪꯕꯗ ꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯩꯔ ꯁ꯭ꯇꯥꯔꯃꯔꯅ ꯒꯖꯥꯗ ꯁꯤꯖꯐꯥꯌꯔ ꯇꯧꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯍꯧꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯒꯖꯥꯗ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯁꯤꯡꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ 35 ꯁꯤꯈ꯭ꯔꯦ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯃꯐꯝ ꯀꯌꯥꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯃꯁꯨꯡ ꯉꯁꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯇꯧꯕꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯌꯥꯝꯗ꯭ꯔꯕꯗ 35 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ ꯍꯃꯥꯁꯅ ꯏꯖꯔꯦꯂꯤ ꯂꯥꯟꯐꯥ 29 ꯊꯥꯗꯣꯛꯇꯕ ꯃꯔꯝꯅ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯅ ꯄ꯭ꯔꯦꯁꯔ ꯀꯟꯁꯤꯟꯕ ꯑꯣꯏꯅ ꯑꯅꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯤ ꯍꯟꯗꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯂꯧꯈꯠꯂꯤꯕ ꯑꯦꯛꯁꯟ ꯑꯁꯤꯗ ꯃꯤ 300ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯍꯃꯥꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ
Health Ministry ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯡ ꯒꯖꯥꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯅ ꯌꯨꯝ ꯑꯃ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯕꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯤ 22 ꯁꯤꯈ꯭ꯔꯦ, ꯃꯈꯣꯏꯗꯨ ꯇꯪꯈꯥꯏ ꯍꯦꯟꯕꯗꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯗꯦꯔ ꯑꯜ ꯕꯂꯥꯗ ꯑꯦꯇꯦꯛ ꯑꯃꯗ ꯃꯤ 18 ꯁꯤꯈꯤ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯅꯨꯁꯩꯔꯠ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇꯁꯨ ꯃꯤ 15 ꯁꯤꯈꯤ ꯍꯥꯏꯅ ꯑꯜ ꯑꯛꯁꯥ ꯃꯥꯔꯇꯔꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯈꯤ꯫ ꯈꯥꯔꯣꯝꯗ ꯂꯩꯕ ꯈꯥꯟ ꯌꯨꯅꯤꯁ ꯁꯤꯇꯤꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯅꯤꯗ ꯃꯤ 10 ꯁꯤꯈꯤ ꯍꯥꯏꯅ ꯅꯁꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯈꯤ꯫ ꯃꯔꯛꯁꯤꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯦꯁꯅ ꯑꯣꯄꯔꯦꯁꯟ ꯀꯟꯁꯤꯟꯕꯗ ꯀꯅꯥꯗꯥ, ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅ ꯏꯖꯔꯦꯜꯒꯤ ꯃꯥꯌꯣꯛꯇ ꯁꯦꯡꯁꯟ ꯊꯝꯖꯤꯟꯕ ꯌꯥꯎꯅ ꯃꯁꯛ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯊ꯭ꯔꯦꯠ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯔꯗꯨꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯍꯃꯥꯁꯅ ꯏꯪ 2023ꯒꯤ ꯑꯣꯛꯇꯣꯕꯔ 8ꯇ ꯇꯝꯊꯤꯕ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯅꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯇꯨꯡꯗꯁꯨ ꯃꯗꯨꯒꯨꯝꯕ ꯍꯤꯡꯁꯥ ꯀꯌꯥ ꯇꯧꯅꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯪ 2021ꯒꯤ ꯃꯦ ꯊꯥꯗꯒꯤ ꯑꯁꯥꯝꯗ ꯂꯨꯄꯥ ꯀꯣꯇꯤ 2,400ꯀꯤ ꯗ꯭ꯔꯒ ꯐꯥꯈꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯉꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯍꯥꯛꯅ ꯊꯕꯛ ꯄꯨꯔꯛꯄ ꯍꯧꯈꯤꯕ ꯏꯪ 2021ꯒꯤ ꯃꯦ ꯊꯥꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 2,400ꯀꯤ ꯗ꯭ꯔꯒꯁꯤꯡ ꯑꯃꯁꯨꯡ ꯅꯥꯔꯀꯣꯇꯤꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡꯗ ꯃꯤ 10,000 ꯍꯦꯟꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯁꯔꯃꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀꯣꯇꯤ 2,400ꯀꯤ ꯚꯦꯂꯨ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯈ꯭ꯔꯦ, ꯂꯣꯏꯅꯅ ꯗ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡꯗ ꯃꯤ 10,000 ꯍꯦꯟꯅ ꯐꯥꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯂꯦꯞꯇꯅ ꯅꯥꯔꯀꯣꯇꯤꯛꯁ ꯗ꯭ꯔꯒꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 19,339 ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟ ꯑꯁꯤ ꯃꯤꯅꯔꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯑꯗꯨꯕꯨ ꯅꯥꯊꯩꯕꯤꯔꯦ ꯑꯁꯥꯝꯒꯤ ꯁꯤ.ꯑꯦꯝ. ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤ ꯃꯤꯅꯔꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯅꯥꯊꯩꯕꯤꯔꯦ ꯑꯃꯁꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯇ꯭ꯔꯦ, ꯆꯍꯤ ꯀꯌꯥ ꯁꯦꯜ-ꯊꯨꯝ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯣꯠꯊꯥꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯁꯔꯃꯅ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯍꯥꯏ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟ ꯑꯁꯤ ꯂꯟ-ꯊꯨꯝꯒꯤ ꯂꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯥꯊꯩꯅ ꯂꯥꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁ ꯂꯩꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯃ ꯑꯣꯏꯔꯕꯁꯨ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟ ꯑꯁꯤ ꯑꯗꯨꯃꯛ ꯅꯥꯊꯩꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯇꯅ ꯊꯝꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯁꯥꯝꯒꯤ ꯁꯤ.ꯑꯦꯝ.ꯅ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯄꯨꯟꯕ ꯃꯤꯅꯔꯦꯜꯒꯤ ꯂꯟ ꯑꯗꯨ ꯆꯥꯗ 30 ꯂꯩ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯔꯦꯀꯣꯔꯗꯤꯛ ꯀꯣꯄꯔ ꯒꯣꯜꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯤꯕ ꯃꯐꯝ ꯌꯥꯎꯔꯤ꯫ ꯃꯐꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯐꯝ ꯑꯃꯅꯤ, ꯃꯁꯤꯗ ꯑꯣꯔ ꯇꯟ ꯕꯤꯂꯤꯌꯟ 5.9 ꯂꯣꯝ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯂꯩꯔꯤꯕ ꯁꯨꯏ ꯒ꯭ꯌꯥꯁ ꯐꯤꯜꯒꯤ ꯌꯨꯝꯅꯤ꯫ ꯏꯪ 1952ꯗ ꯃꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯆꯥꯗ 56 ꯃꯁꯤꯗꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯏ꯫ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟꯅ ꯃꯁꯤꯒꯤ ꯆꯥꯗ 3 ꯈꯛ ꯒ꯭ꯌꯥꯁ ꯀꯟꯖꯨꯝ ꯇꯧꯏ ꯍꯥꯏꯈꯤ꯫ ꯁꯔꯃꯅ ꯍꯥꯏ ꯒ꯭ꯋꯥꯗꯔ ꯄꯣꯔꯠ ꯑꯃꯁꯨꯡ ꯀꯤꯂꯣꯃꯤꯇꯔ 770 ꯃꯥꯀ꯭ꯔꯥꯟ ꯀꯣꯁꯇꯂꯥꯏꯟꯅ ꯁꯤ.ꯄꯤ.ꯏ.ꯁꯤꯒꯤ ꯃꯈꯥꯗ ꯖꯤꯑꯣꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀꯌꯥ ꯄꯤꯔꯤ꯫ ꯂꯥꯏꯔꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 90ꯒꯤ ꯆꯥꯡꯗ ꯂꯩꯔꯤ꯫ ꯕꯦꯂꯣꯆꯤꯁ꯭ꯇꯥꯟꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯁꯤ.ꯑꯦꯝ. ꯑꯁꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯄꯥꯎꯂꯦꯅꯟ ꯍꯥꯎꯀꯤꯞꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯁꯤ.ꯑꯦꯝ. ꯑꯣꯏꯅꯕ ꯔꯤꯀꯃꯦꯟ ꯇꯧꯔꯝꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯒꯗꯧꯔꯤꯕꯅꯣ? ꯏꯪ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯅ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯑꯃꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡꯅꯕ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯆꯪ-ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯃꯁꯥꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯇꯅ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯏ꯫ ꯃꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯆꯍꯤ 2 ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯔꯝꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯆꯪ-ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯕꯛ ꯇꯧꯏ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯛꯊꯣꯔꯛꯂꯤꯕꯁꯤ ꯉꯁꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜꯒꯤ ꯄꯥꯎ ꯀꯚꯔꯦꯖ ꯇꯧꯕ ꯆꯠꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯊꯥꯏ, ꯃꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯎꯈ꯭ꯔꯨꯜꯗ ꯆꯠꯄ ꯌꯥꯔꯣꯏ, ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯥꯔꯤꯕꯗꯨ ꯃꯨꯊꯠꯂꯨ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯈꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯕꯦꯜꯗ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ ꯈꯨꯜ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ,
ꯆꯠꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯁꯧꯒꯠꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯒꯥꯔꯤꯗ ꯊꯥꯕ ꯌꯥꯔꯣꯏ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯕꯨ ꯐꯣꯡꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯂꯥꯜꯂꯣꯏ꯫ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯐꯣꯡꯅ ꯆꯠꯊꯕ ꯉꯝꯂꯤꯕꯁꯤ ꯃꯈꯣꯏꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯇꯨꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯕ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯥꯖꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯅ ꯎꯈ꯭ꯔꯨꯜꯗ ꯄꯥꯎ ꯀꯣꯚꯔꯦꯖ ꯇꯧꯕ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯄꯔꯦꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯄꯥꯎꯃꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯎꯈ꯭ꯔꯨꯜ ꯌꯧꯅ ꯆꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯥꯎꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯥꯕ ꯒꯥꯔꯤꯗ ꯇꯣꯡꯂꯛꯏ ꯃꯗꯨꯅ ꯎꯈ꯭ꯔꯨꯜꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯕ ꯍꯥꯏꯕꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯩꯇꯩꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯗꯨꯒꯤ ꯃꯤꯆꯪꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯐꯣꯡꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯈꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯊꯧꯁꯤꯟꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯦꯟꯅꯈꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯗꯨ ꯀꯅꯥꯅ ꯏꯟꯁꯤꯜꯂꯒ ꯇꯧꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯛꯇꯕꯗꯒꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯍꯟꯅ ꯍꯟꯅ ꯊꯣꯔꯛꯄ ꯌꯥꯏ꯫ ꯃꯁꯤ ꯊꯣꯛꯇꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯐꯝ ꯊꯣꯛꯏ꯫